Namito class 12 exam hoba namitni. School singamadi lambi khudingmak mina thanale. Moramaso mamanaba singduga exam thanaba haiduna lai. Exam thadaribe students singdo mana tanaribe exam hall da jangnakri. Moramaso magi phampham famlingai JK do kana senselei. Aduga morambagi manak hek yawbaga. Bhai, Lexna do masangam de nang haki mamangda hospital da pukhaki hai. Kaina bai, nang ai jese ngabo. Kana na hai ko pauno. Magi mama na bi ma handa kai vest yawbni. Aduna huzda harpani. Morama famlam badagi khangaudana hawgatlaga gate lomda kana chenkri. JK so moramba bo ngai khwaiduna kana tani. Adubo nuksibagi damakta moramba magi exam ni kaurmali. Hauna sani nuksibagi damakta thawai phawba kathoknaribani. Inuman to isibo. Horen pulap sa payabado. Exam laraga. 20 minutes mukta nga riba exam so hawudaba. Morama nuksit ki mang thaduna Purelgi hospital tamna thori. Morama na Purelgi hospital tamna thori ibagi maramdi. Magi wakanda Purena Lexnabo. Magi hospital da Puramgani haina chingna badagini. Hospital hek yawbaga Morama sensinduna mafamda da layramba nurse amada hangi. Sister, Sir Purelbu laikibro. Sarhogi mari mata ama nai hebra kaino adugi sakki ke hospital dani hage khanga bo district hospital do oirmali yam ngai jari sis adudi am thoki asi haiduna moramba Lexna lei hariba hospital do tamna magi gari de speed kana thori ngai hak leragadi moramba siyortuna Lexna lei ba room do koichi thi mamai thangda Lexna gi room do khangladuna mani hik janglakpaga Purena Lexna bo hidak inbiduna lairami. Moramba makhoi anigi mataudu ubada changmangamdre. Upai leitraduna moramba mapanda tholi. Lexna ubada lotluraba morambani. Adabu Lexna nare haiba paudu tabada pumnamak mangkiduna lakibani. Adabu pumnamak aremada tari. Moramba thawai nungaita exam center tamna magi gari thori. Mana mafamdo yawbada exam do pungkhai mugi sangdi matamdo hawchilame. Moramba ni yamna kanna haijabadagi Moramba exam do thaba phawdi yare. Da, ayam ta famge. Haipeta sagat bigera. Ase, tam thawolo. Ado nangbo kai janinge. Janinge harpadi yare ko amade hayo. Ay kai saning di dada. Dada na chade yare hayadi ising moina kitang thaki. Kai janinge harga ising thaki. Se. Ising sisu thao adugane kaino mal helake ba yangangda aduga sana batawsi asi haidana ising do Lexna de inbiduna Purelna kanagumba amada call tawduna achapa puhali se sikar jasalo chandrina sado pharib thuna phana batawsi asi haidana chanaba ma Lexna de pijai yare ai kisu saning deba horen sane kanda charage ado nangi anabase kamaina horino kayam kuirage engonda kaimta haikrido kayino ngarang khaktang horakpani chak to oga kon phengaida aigi puk yetlomse kanna narakpani adai hawalaga adum chatpa ngamdre adu sidaidi chaninge ne pangsa saba yandre doctor ne iramba hidak singse changnaina matam chana sagadaba chage ado ai yana base doctor na kai ni hagen da kishiro bana tese nangi kidney animak sa nung lerami ado hidak charaga adum phani habani asumda Purelga Lexna ga do wari sanaringai soitiga William ga do Lexna na hospital da pukhat ki pauta badagi hathodu lai ibema ekoi di mihun ga se ayurabani khangaba no hospital da pukhat ki pauta bada Ekhoina pakhatana mihun gase khongbida holle aduga manasida nungai naga phammaga lemdana noida kanana pakhat piyo haige noina na thauleitana pakhat piraga asmaina ga haine gaktana anaba mi phugalakani ko Purel da famlam badagi hawgatuna Soitiga William ga do Lexna gi manakta famna ba haiduna hairami Soiti Abilia sida famo ai chalaurugi Da Purel yarani laurana wana bani yani
ngakang ni kuiroi fatlaw na laki asi haram naga purel do thokre purel thoki baga Aveliana leisna bulak na rei yade ko mi masade manak daga phamaga asapol ke inarami ko as wathi do ngang no noi na matang sa dana lai na tro saitina sidi kainom taramena nahan khaidi kinom taw weiso aikhoi da haram banangna mawa ko yibade aikhoi ga kaudana masi naptana ba chumbu chumdra ain harise aina sida pukhala ise nongalam dai dei boiramni aduga hausi khataga laktana is sanai be made khoi daga haram raise nawa sida de nang call taruga haidana khangi oiramni ne mana so pukhalei oiramni ne hoi mana pukhat pira ini ado aina hairiba nati yaifana call taruga hairam bani sukhangdi khangdana haipa heksardana as yarise hospital sida amakhanaranu ado aidida pulagi care khulausa as yang ngauze haba as yariba aisumi kayak tawre ataidi noi sune nawa duna lauri duni chamani noi di khangde ekhoi di berani nostro ni ye tangangi oi da phaudu edo tawri ni khangaba sakina ekhoi di khara budi thek bale ado sakhi be sai nomudaso ngangningi haiduni ado marang ta tawri as kiergidi berani aina sak sabado phutni kaina haireni asi haiduna makhoi ahomdo nokminaringi pureldo chaga chana baga puraklaga changi mayam wari sunungari chanthaksi as da purewana ba lauranu hairaga wade isa singi seba tawu kai wadenu ado imade yumda kana ga lehorige angangani ga adagi moina kandagi ahanamaso makhoi puna lehori fari haima sunganga lere chase thaksilo ingrani Avelia sado ani ahumlak chinglaga ado laisna nangi sibo kayoina ngamdrini haige kini ani makta nung lerami hai ado hidak madam chana chardi phani hai soitina kisi kya muka taza nunung duba mayam do punna noi somdana moramba hoiso exam lore dana thongnarakpa matamni moramba mathai yamna nungai tana tholakpadu ubada mamana ba singsang silei zibina kaina nang down jara thoreisina exam nungai tabba jikena oiramoi exam gi oiramoi ko ngasai leisna nai hebado ma chatlubani adugi oiramni musibana adamai tawri khoi da harmaga pulap chapadi kai tawba nang athantaga chaliba is wai he singba dinaraga adamai tawbudu de exam se tharu se so akhoi pulap manaraga tharoidamni dayana as yarise noina marom pangang angjele mi set oi kan sida se somamda saloga nanumta horisana as wathi nganu ba kamai da horge horbo mora managa sai hospital da thainarakiba Urakiba wari pumba amata sithadana tami jibina imai sidi pura set ultra pro max ni ne as nungai te wari sidi halisana as yare nang matang sai khangdi sa de khangde boso yangang nasana sa thodi noi nungai gro jekena as yare sekem khalron ai dinang sakhino na haijabani ko nang yada dan sakhim nang nungai ju do ekhoi su khangi adabu nungai te haidana kaidi waile migi wai khrabanina bai noi da main de haino luhongduna lawkhi basunate chumna khaki koinai nuksina je everyone puren gama kaina ba ngai bani pusibana kaina ba hairaga chinga lai mi imagi mapa pharaga kafan chamina base thungna de haina bani morang bana adu kedarage haibidi haina bani nangi dream girl mayam duga mangdu salarabo pasibana as faginate nahanoma akoi parbuna hospital da kokairaga yubuna mitudane leisna ga puranga do chakhidra adu singa lerami imagi mamang phor chalini soiri gaina ba jibina hoine aidi bapo isurude as nipa kayam khalanu kaina dromni ani do kaina bangaisi nanga maga hek koina rifau ekhoi kanam tane yum pan be yare palamedana adum pan jagredana moramana as nangi lore koidudi kita da cartoon ta roibo dayana as yar se hanabator se kanam lai tre re hanagre ekhoi khangai rebo
Napi de Boheline, Jindia. Ngang Cradi, Lipnadimi, come I to Nuhundi. Jakena. Halaselasi, Boxinungai Begi, Jaxaram, Tessasi, Purnimanumistoi. Ekoigi, Tagi Mamana Bakavim, they say. Or Mana Tagori Sabada, Equisi Oxib. Holy Sana, Yaine, Jarsina, Ado, Canada Sino. Moram with the Samandana, Moima Bamazan, Equigasa. Janganing of a river. Persivana. Away, Adusum Dini. Nasidi, Canadrum Zarsi. Ado, Napi Kariana Liba, Lekaida, Aizat Kratogiv. Soidre. Nang Sandana, the Pahum Pupi will lick toga. Tuk tuck to Chimbal. Chok tuk to Naya Duga, Kadi Fazare. Hanumaning monkey. Persivana is Yaya. No in a camp hazard. No in a Fasaika and a pony to the near. Say, Agi Uring the Gitoki Bamopado. Aduni and a Fasi. Diana. Uring Uya the Vanina. Masaxis to Uring Manio. To Takatara. Jakena. As Yari thinking of an examining some Gitopa, Jackson Fondo, Equatorsi. Silang than Torslo. Harisana Adumla or Sidresiga, Norganuga, Nay named the Hana Yonaruko, Adoga dressed home dog Norgalo. Jakena. I gave a dress into the gay, none of Ambasilo. Sidagi, named the Sanacradi, wherever. La Omisa Semi. Mayam Suzeki wanted that Yanari, Adagi Makai Pula, Jeki Mayumtana, Guided Hurry. Moramba Gazeki Gama Tawani. Moramba Nagari Thuringi, Jakena. Bye. Nang listener say, Kayamunushe. Kay question of the day. You face the exam the fall hung on Kiro. Aye, Taki in Hungsi, Hado. Ado, a hana question of Hungi. Nang city say, Kayamunushe. Handy came the Kalam Damni. Ado Hosik Masa, stop no shitty. Man Tabakanam the so Handa Yininja. Nang Namanushida. Adagi ay na mukhena, lex na nushini. Nuksibig sa ang una ba, kulagilin mo ba? Madugi may chindo na, ikay duni, ay wanda. Mana tami ba chang dagi ay nihin ba? Ses, nay jibra. Ado lex na di kayo nangam jujano. Isam-sam na chang basaraga hangi di hadi ko. As, kamay chang udano, may mawapurian hay na, ay ka una ba, kauna ba? What is sabi yari na tingjili? Ay sa makoy ni tung na boy sa nuna na. Ado may sorda ni bani. Ado Purianaga the Maitaro for the day. Hosikan Sina Mabanisa. Kaina Hanbi or one ani rabani. Nigadam, Aishunigi. Is Joshua Mana. Koira Banigana. Jahi Kuntra Helamana, Jay Trampan Kungi, Anganga Kushandan. Asumna Wari Sana Sana, Gari the Thorakpana, Jaki Mayum Yoselactona, Mana Mana Bamba, Pizol Kandan Chetney. Somdana Kamaga, Mangali Magado. And then fast food the Famduna, Kari no Krachari. Mangalay mana Kabada, Munaying Laga Kaba, Nang is the Kamnuxi. I had a Nuxi Vasilo. How don't know some Gompama Gumbani, who in a Kainoda, Nauzava Gumbani. Is Yari, a Dadalipo. Nuxi Inuxi Haraga, Amok Magi Lakes Nab, Anganga, Locradi, Eddie Mangzarini. I am Malum say, Malawin Illuminati, Mamang Hangin Illumibani. Adone. How's the Ibani Oriba, Amadi, Lena Kriba, Aron Mariduga, Kandi, Nana Mirabira Kadra, Yamna Pakali. Maduna, Nangaituna have selected. Kaina gani have selected. Live the Tamlam Dramade, Kaina Kibuse. Tamla Magana, Tungadana. Kaiwan Nangi today. Mira begin live have a say, is high son as Semzaga Davani. I suhang. I just Pagita when you get a roga, Nuxidana. Nang Bugay Tatokino. Nang the Ege, the Moideromni. Nang the other so I did not learn. I say, Ado Pungsu things the Yumdana Batarasira. Halasi, Ado de Tosira. Anido, Yumlam the Hanaba Haiduna, Toli. Mapandana Herosito, left to Nangarami. Herosit. Nanga Sadi said the Lairo, Coxanga Kedi. Us no romance to the Yening Drab Adogini. Is a queer romance got those a deco. Ado Herosit, I should hang a Hanabadaraki. Hoi, Pazana in at the Toko Garido, Yamachin Banigari. Mangalema so hungry. Herosit na, Kavagimana the Sangaga. Otherwise, Nangbo, a silver Caliro. As Sky the Loduno. Madi, Hasmola Negi, Chamatum Nova.
Nabani lena kriba mariduga hayeng wai complete la digam doba la oi lak tala gana loshiledana ma lushin bu kaino ma khori maza sida pia loire dum as ya ai nang su halaslo mungsis theng ani da so hankre som da so leisna do mayum da pudarak na pothari pore so leisna bo thilam laga thaba amale haiduna hankre Mama ibema inge leina masagi manakta chanaklaga ibema nangi sibo kai oinani haigi kidney ani makta nung leirame ado doctor na pirakpa hidak se matam chana charadi kisu tawre hai thuna su phani hai as laira bada lai changi do hek tawida yai faga thoi baga na chak thong bodulore duna chana ba haidana mama ga masega bu kausili Khangde thoi baga igana tawrise how to so how hair ya da tawin howni how to basu yare yiram thonga go bu howida isa singsidi chai sang thongba bo onthok na hairami ne yai pha hayeng do leiro bala kani ado nakhoi ani na khangna bi go isena sem sabadi loirabani lei singdo yambani na sel oina taw haira natraga gamla oina hapo haira hangaga bi ko Hoi je, akhoi fana ba adum tawrage. Som da namoram ba hoiso chak tok laga walking thole. Ngasi de tha sama so mapung marai pharaduna maka lamna ai mangai re haina atia pakna thoi. Magi mahing da so hena mami sengbagum tawi. Moram ba atia de yengkhalaga mamonok laga. Tha nang so nasana nasa phazai khanbagum ai so Hey, my combina nangon dagi hele haina khalibani.